CM na Kwatha Khulgi Khunjasing Khul Thadokpiganu Haibadagi Lengdana Leiri. Chana Thaknaba Potlamsingsu CM na Wattana Pirakli KS Iboyaima. Pawasi Kanglay Paki Mayra Pawsi Dagi Lokhatsavane. Tengnopal District ki Manungsan na Indo Myanmar border gan ang nanalaydib Kwatha Maitay Khulgi Khunjasing Manipur da thokliba sahi amaga tha taruk suraglaba Kanglub anigi lalasina maram oiduna Khunjasing Khul dagi sathokba yadana leire Chana Thaknabagi Potlamsing Wattana Chief Minister na mari lainaba DC ki khutangda piraktuna cha thaktuna hingle Manipur gi Chief Minister N Biren na Kwatha Khulgi Khunjasing na Khul Thadokpa yaroi Khunjasing gi awada pa pumnamak loinamak phangangani haiduna sabyung na leptuna leibaga loinana phanganbagi thabaksu sathari haina pausi asina Kwatha Khulgi Hanagi Village Secretary KS Iboyaima ga wari sanaba matamda phongdorokre mahakna makhatana phongdorokpagi matungin Haujik Kwatha Khunjaugi apunba mi masing asi chahumga marfuga mangaromne adubu kanglupki lalasi thorakpadagi khullasida leiriba sonana ahal laman nupi angang kaya amade lairik tamliba mahairoi kharade irang thoktaba mafamda hongdoktuna leinakhre haujik khullasida leiriba asi khunja chaniga hompurom khakta oire Khunjasingna mapal thoktuna sunomduna seltan bagi lambi leitre ngak sen bagi thabakta ahum suba Assam Rifles Chamago Kuntraga Mapan Suba BSF Amade, Manga Suba Amade, Mari Suba Arbigi Kangbuna, Achoba Togdang Logduna Lavana, Haujik Pau Badi Pam the Batogdok Amata Laitri Haike, Mahagna Makatana Pongdorokpada, Kuldagi Mapan Togtuna, Labukta Kumduna Amade, Sing the Satuna Soy Shembagi Tavaktogi Haidavade, Matakta Pankriba Security Personnel Sing Nangak Selagata way, Maduna Trabade, Khunjasing Kuldagi Mapan Togduna, Satoksasin Tobangamde. Anaya yaurokpa matamda layang bagi mathau tarak lavade Assam Rifles ki ambulance ta mapal gi hospital da puduna layang basathai Kwatha Khunjau gi mahiroi singi manungda mapal da bara da leiduna lairik tamba kaya ama yaure makhoi gi school fee ka gi bara pinaba senfam leitavadagi mama mapa oiba singna sel thum gi awaba ma haujik mayok na duna leiri hai khe mahangna makhata na hai haujik Kwatha Khunjau da lehoriba mahiroi sing lairik tambagi damakta Kwatha Khunjau da leiriba government ki High school asida lairik tamle punna mahiro yangkhairom lairik tamle laibak thivadi school asigi oza oiriba singde mafam asida lakpa yadavadagi khul asida laiba lairik laisu haiba miyoi kharanna oza oiduna lairik takpi re makhoi gi damakta hana oza oiramba haujingna mafam asida lakpa yadraba oza singna makhoi gi thagi tolop ki senfam dagi tharaktuna khulgi oza oina lairik takpi riba singda selgi mateng khara adumak pibiri haikhe mahangna makhata na phongdoki vade Chief Minister ga Khunjasing ga toina telephone da pau phauna duna mathau taba Potlamsing awada pa leire haina khanganbada DC ki khuthang da apanba leitana hektamak phanganbagi thabak sathare adubu Chana Thaknaba Potlamsing Wattana phangli hairabasu khulgi wangmalana satpa phangdavana punsida chauba awaba made Khunjasing na mayok na duna leire Kwatha Khunjau gi oina lalolitik tawpham oiribasi more border town asine adubu mafam asida changba yadraba made Yumdagi mapal thokpa yadrabanina karamba punsi marialda Khunjasingna lelam gadagi haibadusu khangbi yu haina su phongdokhe irang sigi phibam yenglaga center amasung state na afaspa gi scope review tawgadawre pawasi pawjel pawsi dagi lokhatchavane Manipur da hujik oiragliba phibam asi yenglaga center amasung state laingangna Armed Forces Special Powers Act 1958 review tawgadawre ek asi Manipur gi chingi district singda chanarabasu Tampaki mafam singda law and order gi phibam phagalakpadagi English singani kungani thoidagi hauduna ayamba mafam dagi lauthokhrabane afaspa lauthokhraba tampaki mafam khara ek asigi makhada consulan bagi matangda union government amasung state anigi marakta wakhalon khenaba khara leire state asida kanglup ki rang thokliba si yenglaga northeastern state singda ek asigi leiriba scope adu review tawnaba lepkhe Manipur da hujik sanariba afaspa asi Tha taru khudingi sangdoktuna lakhiba adugi matamsu September 13 da loiragane Manipur gi chingi district singda disturb area chanarabasu English singani kunithoi dagi hauduna tampakta law and order gi phibam phagalakpadagi tamna lauthokpa haukhre di hindu gi matungin na union government ki senior officer amana state asida khulai paiba missing ka hena yangphalakpa amade senkhai thumkhai amasung sel gi demand ki nep tawbugi chang hengalagli basida ahenba midyang thamlaga khanavani haina khangalakle Chinga masung tampaki mafam singda khulai paiba mi natraga village volunteer sing lay adubu tampakta ek asi leitavana Armed Forces na operate tawbada hena khudong sa andre haina
official asina phongdoki haina di Hindu na makha tarakle